Ichil Naw Khudingmakpu Ahanbada Sakilayom Namna Khairamjari. Ahanbada Mapugi Minjel Lawasi. Adom Ninjaba, Adom Kanjaba, Mapu Maishorama, Adom Yokan to the Kandiro. Masigi Aina Tauzakadari reading a city. Ichil Naw Mayamamna and the message Tabira, WhatsApp Kasu. Message mayamama thabire ko atopa mayamam su thabire adubo aina ngasi se aigi intuition da sima lokacharage haina khanjabagini ko ichil naw khara move on tawgibana farabra natraga wait tawraga leibana phabra stay tawraga leibana phabra hangpa sigi matangda tawjagadoini aigi reading aside aduga aigi card si asina aigi tarot deck asina kari kari adongi damakta guideline pire kari kari haide habado mayam yengmina. Hi, this is Sakilayom Nam, a certified tarot and crystal healer. I screen the thamjariba pile ani asidagi adom na apamba pile mal khanbiro ahan bada pile 1 khanbe chil now singing asiko pile 1 khanbe chil now sing universe na kari guide tawri mo pon tawbana farabra wait tawaga stay tawaga leibana phabra adongi lapna kiba partner adugi pile 1 khanbe chil now sing ko pile 1 khanba ichil now sing adomgi nungsinaba horokpa matamdadi adomgi partner aduga adom si amna transparency leina haidi amana amagi wa tanaraga amana amagi ngang chatnaraga adagi amana amabu support tawnaraga matam khudingmakta lai ko angel na su matam khudingmakta support tawraga lai habadi adom ani se haidi made for each other gi mawong da lai bako adomgi relationship horokpa matamda haidi bak hekta thengainaraga satchengiba relationship adumaina oidaba habadi fajana attract tawnarakanda fajana maikai animaktagi nungsiba adugumbasi leinarakanda tawrakpa adomgi passe adumaina oiko passe matamsida adom wakhan pungning yamna manajai habadi adomgi lambida difficulties yamna lakhidabadi nate laibako adu oitaragasu adom anigi nungsinaba chetpasina maram oirakanda irai laina fight tawbado adumaina tawba oirakiko ade haidi nupagi apamba adagi nupigi nungsiba anisi amata oiraga haidi amata gyannarakanda yamna calm oiba ade yamna mari chetpa adugumba transparency leiba adugumba nuksinaba oina hauraki adugi mati adomgi wakhan juda no tabaw khallude habadi adomse saunagiba amabu oiba yai kari any maramdagi sumaina lapthoknaba situation ama lakani habase adomna mangda phawba mangamoy karino haiba matamda maikai animaktagi yamna chetna nuksinaraga haurakpa mari oibana yamna nakshannaba habadi amana amagi damakta yamna khannaba adumaina tawba yamna dep oina nuksinana haurakpa mari oibana adumaina nongmatasu khalamako pasi matamsidasu angel nasu matam khudingmakta adomgi nungsibada support tawba guide tawba oiko aduga kamaina no haidi ikhang khangudaba nungsit amagumaina kamaina paise partner ani sigi marakta som oiba yai natraga haidi aigi kachibu yengbiribagi partner oiramiba misaksi oiba yai ko ani sigi marakta chingkhainaba ama irak lai kaino haiba matamda relation ani sida clear communication fauna daba marak amagi habadi amana amabu haidi thaja daba natraga amana amabu haidi amana ngangwa wa tanadaba adugi moment khitang lai ko habadi decision making dani khangde adomgi thabak ingkhanggi matangda career gi matangda oiba yai ko natraga habadi emotionally hairoi wa hek haidokhiba adugumba matanggumbadai oibasu yai abdi mari anisi marakta itha thajadana kitang chingkhaina ba laiko lakpasida kamaina no haiba matamda adomgi nungsinaba haurakpa pasi mayamdo duido kauthoakanda ngahaki shauningba mayamdana grateful oidaba haitare amana amagi grateful oidaba amana amagi damakta support tawnagiba mayam amana amagi damakta wanagiba mayam adu khudingmaktu sauningba ngahaki mayamduna loina kauthokiba yamna ugidaba haibadi adugi nungnangnabado aduda yamna haidi luptharaga leiba adugumba situation kitang leigi ko
ꯑꯗꯣꯝꯒꯤ ꯑꯅꯤꯒꯤ ꯈꯥꯏꯅꯕꯒꯤ ꯃꯔꯝꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯁꯤꯆꯨꯋꯦꯁꯟ ꯂꯩꯒꯤ ꯒ꯭ꯔꯦꯠꯐꯨꯜ ꯏꯑꯣꯏ ꯑꯣꯏꯅꯗꯕ ꯑꯃꯅ ꯑꯃ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯁꯨ ꯌꯥꯝꯅ ꯅꯛꯁꯜꯂꯀꯥꯟꯗ ꯑꯃꯅ ꯑꯃ ꯂꯥꯏꯊꯣꯛꯅꯔꯛꯄꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯤꯆꯨꯋꯦꯁꯟ ꯈꯤꯇꯪ ꯎꯏ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯀꯌꯥ ꯉꯥꯡꯒꯦꯔꯥ ꯀꯩ ꯇꯧꯒꯦꯔꯥ ꯑꯗꯨꯝ ꯂꯩꯅꯤꯕꯨ ꯍꯥꯏꯕ ꯑꯣꯏꯔꯣ ꯑꯃꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯒꯣꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯃ ꯂꯥꯛꯅꯕꯀꯣ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯁꯥꯎꯅꯕꯩ ꯅꯨꯡꯁꯤꯗꯕꯃꯛꯇꯤ ꯅꯠꯇꯕ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯈꯤꯇꯪ ꯂꯥꯛꯈꯤꯀꯣ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯋꯤꯗ ꯖꯁꯇꯤꯁ ꯀꯥꯔꯠꯁꯤ ꯂꯥꯛꯑꯦꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯩꯅꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯇꯧꯈꯤꯕꯗꯣ ꯏꯁꯥꯅ ꯑꯐꯕ ꯇꯧ ꯇꯥꯔꯒꯅ ꯑꯗꯨꯒꯤ ꯐꯜꯁꯨ ꯐꯪꯗꯣꯏꯅꯤ ꯐꯠꯇꯕ ꯇꯧ ꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯐꯜꯗꯣ ꯐꯪꯗꯣꯏꯅꯦꯕꯀꯣ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯤꯇꯪ ꯆꯤꯡꯈꯥꯏꯅꯕ ꯀ꯭ꯂꯤꯌꯔ ꯀꯝꯃꯨꯅꯤꯀꯦꯁꯟ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯈꯤꯇꯪ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯗꯕꯒꯤ ꯇꯥꯏꯞꯇ ꯑꯃꯅ ꯑꯃꯒꯤ ꯋꯥ खितंग तानदबगी टाइप खितंग खक चिंखाइनबसिना सुम हेंजनगिबदगी हाबदि अनिसिगि मनुंगदा कम्युनिकेशन गैप लेरप साउनेदा हाना अहान बहौपददि ngatang saunarasu pung ama pungkhai ama wari sanauda amana ama call back hepe taunarpadu sum kuisalakpa relationship oirapai amana ama habadi value hena leinagadabadu खितंग हाइदि लाइथोप हाइतारे लाइथोप टाइप तौबगी हाइबदि नोंमा वारी सानदबा अदगी निनी वारी सानदबा सुम तौबदई कम्युनिकेशन गैप से खितंग लेरपा हाइबदि अमनसु मान हान तौजरकनी मान हान तौजरकनी अदुमाइना खनबदगी खितंग हाइबदि लाथोंनरपको हाइबदि अदुमाइना तौबगी सिचुएशन लाएको लापसिदा कमाइन तौबा जस्टिस कार्ड से लाए जस्टिस कार्ड सिना लाए से कइनो हाइबन मतमदा अदोम अदोमना तौगिबदो हाइबदि चाहे अदोमगी पार्टनर ना ओइबा याय नत्रगा अदोमना ओइगिबा यायको अदुगी फल दुने फंगाइबसे कइनो हाइबदि क्लियर कम्युनिकेशन फजना लेनगदमनि माइकै अमना पार्टनर अदोमगी पार्टनर ना ओइबा याय नत्रगा अदोमना ओइबा याय साउनबो ओइतारगसु माइकै अमदुना रिएक्ट तौबगी मोंगदा mahutta respond tawam taragadi sigi situation sila amoidawnebaco anigi marakta ego yamna laknare balance tawaga chatpa ngamkhidrebako matang karam ego yam laknare mana han tawjakchani mana hana tawjakchani haibe ego duda haibadi nangna kari oidana haibadi nangna kari heli haibagi mawongda nungsinabadadi adugi mathau tadeko amana saurasu amana phadanaba amana saursu amana phadanaba oidoine adu anigi marakta ego khidang lainage aduga अनिसिगी मरक्ता अमा अदोम ओबा याय नत्रगा अदोमगी पार्टनर ओइबा यायको अदुसु हाइदि खितंग सीक्रेट थंबदौना हाइदि तौबगी मवोंग अदुमाइना तौबा खितंग सीक्रेट थंबदौना हाइदि तौबगी मवोंग अदुमाइना हाइदि मालिको सीक्रेट सी कमाइन तौबनो हाय कांदा थंनरिबा सीक्रेट सिसु अफबगी मतंग ओइबे याय फतबगी मतंग ओइबे नंग अदुगी मतंग दुदे एंगोंदा हाइदोक्तेना तौरगा सिगुंबदैसु सावबगी मरमसे ओइरक्पा अदुगुंबैसु इचिल नाव खरा यावरिक्पा अदु अदोमगी पार्टनर सिगी करेंट एनर्जी सु येंगजगेको पाइल नंबर 1 खनबे इचिल नाव सिंको पाइल नंबर 1 खनबे इचिल नाव सिंको मागी हौजे करेंट एनर्जी से अदोमगी हाइदि खंगनरिबा खंगनरंबा मिसक मियोय अदुको अदोमगी खंगनरंबा मिसक मियोय अदमा से फैमिली प्लानिंग बाउंगी वखंदा लेरेको 10 weeks 10 weeks की मथक्ता हाइबदि अदोंगा पाव बाउ फाउनदना तुमिना लेथोकी तारगदि मासे खितंग मूव ऑन तौगिबगी मवोंग अमा मालिको मूव ऑन तौगिबगी मवोंग अमा माली हाइबदि मागी पाता मागी लंबीदा मीना सिलकपनी खंगदे हाइदि मरुप मपांगसिंगना सिलकपनी खंगदे नत्रगा मागी लंबी माना चटपदा ऑफिस कुंबदा थबक तौबा इचिल नावसिंग मागी कलेक्स मरक्ता हाइदि थेंगबा यायको नत्रगा हाइदि कॉलेज कुंबा स्कूल कुंबा काबसिंगना हाइबदि मागी मरुप मपांगे थ्रू दगी नत्रगा स्कूल कॉलेज ता थेंगनबा अदुमाइना तौबा याय कोचिंग सेंटर दा थेंगनबा याय मागा चाने खनबा अमदा मूव ऑन हाइफेट तौगिबदौना तौबगी अमा उरिको पाइल नंबर 1 खनबा इचिल नाव अदुना हाइबदि यामना कुइना सांगना वेट तौरगा हाइबदि मासे अमुक लाखिदरा हाइबगी ngaibagi thuidokna kana ba phangane na khan khan dekwa
aduga adom na ngaibige hai taragadi maximum 2 months maximum 2 month kumba ngaibiba yai ko maximum 2 month kumba ngaibi yai sigi maraksida haidi adomgi lapnagiba partner aduna kaigumba communicate tauge khala aba natraga maigi maikaidagi adomda haidi wadi sage na khalak taragadi haidi magi mawong mataw adu kamaina tawe daipet yengthokpiba yai ko adu more than 2 month te adom wait tauraga haidi magi damakta matam manghalaga adumaina tauraga natraga magi damakta future gi damakta sagatlaga adumaina leibadudi adomda kanaba oiroi haidi matam mangba madi matam khakta natana adomgi energy su mangdoi dana ko adumaina tauba haibadi adomgi growth ta su magi wakhanduna phaksin paisalaga sumaina tawle de adomna hagot kankalaga tauge khanba adomgi growth ki damakta lairik paningba bu oiro natraga business tawningba bu oiro mayam ama chingtharaga manghandoi dana aduna aigi oina guide tawjaragadi maximum 2 month tagi hena wait tawbiraganu aduda communicate tawragta taragadi adomna khanbiba yare kaino adomgi partner oiramiba misak ado already ma move on tawraga laikre wait tawbada kaisu kanaroi habdo adomna adum khanbiro pile number 1 khanbe chil nause pile number 2 khanbe chil nause mo yengase ko pile number 2 khanbe chil nause universe na guide tawbiyu adom gi hana loinaramba partner adu wait tawbana phabra move on tawbana phabra stay tawraga laikhisira natraga move on tawbana phabra universe na guide tawbiyu pile number 2 khanbe chil now singko pile number 2 khanbe chil now sing adom da resonate tawbi taragadi aigi comment amadi aigi whatsapp ta oiba taraga su message thaba kaubi ganu hana su chil now mayam ama thabi rei ko adumai thabi rakpa kaubi ganu adumgi partner hana oirami basiga khangna ba haurakpagi matam dagi matungina kamaina haiba matamda mai kai ama tak tangdagi adongi partner ase sisi kamaina give and take adumain tawba haibadi khangnaba hek haurakpadagi adomda lupte nukside haibadi nate ko relationship si kamaina no haiba matamda adomgi partner adomnasu adomdagi pami base kaino haibadi mana adomda utliba haibadi nuksibo oiba yai adagi any help oiba yai madat anything ado oiba yai ado haibadi mana utlibadugi matik adomsu haidi respond tawakadamni haidi mana ulibado dumaina domsu ulakadamni leiba haibadi nungsinabada leidana maikai amatandagi haidi nupa amana bu oiro nupi amna bu oiro maikai amdagi haibadi magi khangnariba partner aduna nungsibere kare nungsibero natraga nungsiba ulakera ula oira express tawrakera tawra oira haidi magi side tagi di mana fully 100% adumaina nungsibado adumaina tawba nungsinabasu leiko adubu file number 2 khanba ichil now singi situation sidati adumaina nate nungsidabati nate adomgi partner duna ado adomgi partner duna kai pami mangondagi piriba 50% oiba yai 100% same adomdagi su pamba adumaina tauba relationship oina tawi adomgi haurakpa matamda di balance amada leiba hai tare ani si give and take aina si tawradi nang si tawakadamni haiba awai akhumgi type adumaina leirakpa adumaina tawiko aduga pile number 2 khanba ichil now sing ko adumgi partner aduna haibadi magi past ki matamda haidi khangna chanaramba haidi adom anigi haidi wari watai bu oiro kai bu hekta sanaba matamda magi past ge hogibagi si hekta wari puthorakpa haibadi any haidi situation dane khangde natraga wari amada haibadi adom na de haidi mix tawjina da haidi adom ga maga hojik lainarabanina wari si adom ani dangi oiba wari oini tawning ba hai tar adoisu adom gi partner duna kainom hairak taraga su haibadi adom ga taw taraga su as ai hana khangnaram badudi haibadi kaigum kanda puthorak ba hai tare adom na de pam pam jadaba kaino haibadi passes pass haugabadugi waridu saraga natraga haidi kairemta adomgi anigi relationship sida kaisum kanaba pora oidana ko tawbadabu haibadi hairiba posak energy si adom oibasu yai ko haibadi adomgi partner duda hekta adomgi past ki si wari ma puthokta taraga su energy amana di ningsangi ko haibadi
ꯍꯧꯖꯤꯛꯀꯤ ꯈꯪꯅꯔꯤꯕ ꯄꯥꯔꯠꯅꯔꯁꯤꯗ ꯂꯩꯇꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯍꯦꯛꯇ ꯄꯥꯁꯀꯤꯁꯤꯗ ꯍꯪꯒꯠꯂ ꯌꯦꯡꯉꯨꯕ ꯅꯠꯇ꯭ꯔꯒ ꯄꯥꯁꯀꯤ ꯋꯥꯔꯤ ꯍꯦꯛꯇ ꯄꯨꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯦꯕꯜ ꯏꯑꯣꯏ ꯑꯣꯏꯗꯕ ꯁꯤꯆꯨꯋꯦꯁꯟ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯛꯈꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦꯀꯣ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯈꯤ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯄꯥꯁꯀꯤꯗꯣ ꯍꯧꯗꯣꯔꯛꯑꯅꯨꯅꯦ ꯀꯩꯒꯤꯅꯣ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯑꯗꯣꯝꯒꯤ ꯄꯥꯁꯀꯤ ꯀꯣꯊꯣꯛꯑꯒ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯠꯇ ꯇꯥꯔꯒꯁꯨ ꯑꯗꯣꯝꯒꯤ ꯄꯥꯁꯀꯤ ꯀꯣꯊꯣꯛꯑꯒ ꯅꯪꯒꯤ ꯍꯥꯟꯅ ꯈꯪꯅꯔꯝꯕꯗꯨꯗꯤ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯈꯪꯅꯔꯝꯕꯗꯨ ꯀꯩ ꯇꯧꯏ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯀꯣꯊꯣꯛꯑꯒ ꯈꯠꯅꯅꯉꯥꯏ ꯃꯆꯥꯛ ꯁꯨꯝ ꯑꯣꯏꯕꯗꯣ ꯀꯩꯝꯇꯤ ꯃꯊꯧ ꯇꯥꯗꯕ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯀꯩꯝꯇꯤ ꯃꯊꯧ ꯇꯥꯗꯕ ꯑꯣꯏꯕ ꯇꯧꯔꯤꯡꯒꯨꯝꯁꯨꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅ ꯈꯠꯅꯕꯒꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯔꯝ ꯑꯆꯧꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯥꯔꯠꯁꯤꯗ ꯁꯨꯃꯥꯏꯅ ꯔꯤꯖꯣꯅꯦꯠ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯣ ꯃꯔꯝꯁꯤꯅ ꯍꯥꯏꯕꯗꯤ ꯑꯗꯣꯝ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤ ꯁꯦꯝꯗꯤ ꯁꯦꯝꯃꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯅꯔꯦ ꯇꯧꯕꯇꯕꯨ ꯀ꯭ꯂꯤꯌꯔ ꯀꯝꯃꯨꯅꯤꯀꯦꯁꯟ ꯈꯤꯇꯪ ꯋꯥꯠꯂꯦꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯟꯗꯦꯁꯟꯁꯨ ꯈꯤꯇꯪ ꯋꯥꯠꯂꯦꯅ ꯈꯜꯂꯤꯀꯣ ꯐꯥꯎꯟꯗꯦꯁꯟ ꯈꯤꯇꯪ ꯋꯥꯠꯂꯤ ꯀ꯭ꯂꯤꯌꯔ ꯀꯝꯃꯨꯅꯤꯀꯦꯁꯟ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯒꯤ ꯈꯟꯕꯁꯤꯗ 100% ꯑꯦꯠꯂꯤꯁ ꯍꯥꯏꯗꯤ ꯄꯥꯔꯠꯅꯔ ꯑꯅꯤꯁꯤꯃꯛ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯥꯔꯠꯅꯔ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯑꯁꯤꯗ 100% ꯄꯤꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤꯀꯣ 100% ꯄꯤꯗꯕ ꯑꯃꯗꯤ ꯌꯥꯎꯔꯦ ꯐꯥꯎꯟꯗꯦꯁꯟꯁꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯈꯤꯗꯕ ꯑꯗꯨꯒꯨꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯆꯥ ꯑꯁꯣꯏꯕ ꯃꯌꯥꯝꯗꯨꯅ ꯑꯆꯧꯕ ꯑꯣꯏꯔꯀꯥꯟꯗꯗꯤ ꯍꯥꯏꯕꯗꯤ ꯅꯤꯡꯈꯥꯏꯔꯛꯑꯦ ꯑꯗꯣꯝꯅ ꯁꯥꯒꯠꯄ ꯑꯁꯥ ꯕꯤꯜꯗꯤꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯦ ꯀꯩꯅꯣ ꯐꯥꯎꯟꯗꯦꯁꯟ ꯐꯖꯅ ꯁꯦꯝꯈꯤꯗꯕꯅꯤꯅ ꯕꯤꯜꯗꯤꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯑꯦꯀꯣ ꯁꯥꯎꯅꯕ ꯃꯆꯥꯛ ꯃꯌꯥꯝꯁꯤꯅ ꯑꯃꯅ ꯑꯃ ꯃꯦꯟꯈꯠꯅꯕꯒꯤ ꯍꯥꯏꯕꯗꯤ ꯋꯥꯔꯤꯗꯨꯗ ꯑꯗꯨꯃꯥꯏꯅ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯑꯃꯅ ꯑꯃ ꯄꯦꯟꯊꯣꯛꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯡꯒꯜꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯅꯤꯡꯈꯥꯏꯕ ꯑꯗꯨꯒ ꯕ꯭ꯔꯦꯛꯀꯞꯁꯤꯁꯨ ꯍꯥꯏꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕ ꯑꯃ ꯑꯣꯏꯗꯕꯗꯣ ꯈꯠꯅ ꯆꯩꯅꯕ ꯑꯗꯒꯤ ꯁꯥꯎꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯣꯏꯕ ꯕ꯭ꯔꯦꯛꯀꯞ ꯑꯃ ꯑꯣꯏꯈꯤꯀꯣ ꯑꯗꯣꯝ ꯑꯅꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒ ꯂꯥꯞꯅꯈꯤꯕ ꯄꯥꯔꯠꯅꯔ ꯑꯁꯤꯒꯤ ꯀꯔꯦꯟ ꯏꯅꯔꯖꯤꯁꯤ ꯌꯦꯡꯁꯤꯀꯣ ꯑꯗꯣꯝꯒ ꯂꯥꯞꯅꯈꯤꯕ ꯄꯥꯔꯠꯅꯔꯁꯤ ꯀꯔꯦꯟ ꯏꯅꯔꯖꯤꯁꯤ ꯍꯥꯏꯕꯗꯤ ꯃꯥꯁꯤ ꯑꯗꯣꯝꯒ ꯂꯥꯞꯅ ꯈꯥꯏꯅꯈꯔꯦꯀꯣ ꯂꯥꯞꯅ ꯈꯥꯏꯅꯈꯤ ꯇꯥꯔꯒꯁꯨ ꯃꯥꯁꯤ ꯌꯥꯝꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯃꯁꯥ ꯃꯇꯣꯝꯗ ꯌꯥꯝꯅ ꯀꯦꯌꯔ ꯂꯧꯔꯒ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯑꯦꯅꯔꯖꯤ ꯑꯃꯗꯗꯤ ꯍꯧꯖꯤꯛ ꯂꯩꯕ ꯎꯗꯦꯀꯣ ꯑꯗꯣꯝꯒꯤ ꯑꯗꯣꯝꯒ ꯂꯥꯞꯅꯈꯤꯕ ꯄꯥꯔꯠꯅꯔ ꯑꯁꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯑꯦꯅꯔꯖꯤ ꯑꯃꯗꯗꯤ ꯂꯩꯕ ꯎꯗꯦ ꯀꯩꯅꯣ ꯃꯥ ꯁ꯭ꯇꯦꯕꯜ ꯑꯗꯨꯝ ꯑꯣꯏꯔꯒ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯒ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ 3 month ꯌꯥꯝꯅ ꯁꯥꯡꯅ ꯈꯥꯏꯅꯈꯤꯕꯁꯨ ꯌꯥꯎꯔꯦꯀꯣ 3 years ꯁꯨꯕ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯌꯥꯎꯔꯦ 3 years ꯁꯨꯕ ꯈꯥꯏꯅꯈꯤꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯔꯤꯇꯔꯟ ꯕꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯔꯅꯨ ꯀꯩꯒꯨꯝꯕ ꯍꯜꯂꯛ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯑꯦꯅꯔꯖꯤꯗꯨ ꯍꯥꯏꯕꯗꯤ ꯑꯣꯜꯔꯦꯗꯤ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯒ꯭ꯔꯣꯠꯀꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯅꯣꯔꯤꯁ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯁꯦꯝꯕꯒꯤ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯈꯟꯕꯒꯤ ꯑꯦꯅꯔꯖꯤ ꯑꯃꯗꯗꯤ ꯂꯩꯕ ꯎꯗꯦꯀꯣ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯑꯗꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ 9 monthꯀꯤ ꯃꯊꯛꯇ 9 monthꯀꯤ ꯃꯊꯛꯇ ꯍꯥꯏꯗꯤ ꯍꯦꯟꯈ꯭ꯔꯕꯁꯤꯡꯗꯤ ꯋꯦꯠ ꯇꯧꯔꯨꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯐꯪꯉꯣꯏ ꯃꯁꯥꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯎꯗꯦꯀꯣ ꯀꯥꯔꯠꯁꯤꯗ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯒ꯭ꯔꯣꯠꯀꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯒꯤ ꯈꯪꯅꯔꯝꯕ ꯄꯥꯔꯠꯅꯔ ꯑꯁꯦ ꯃꯁꯥ ꯈꯛꯇꯒꯤ ꯂꯝꯕꯤꯗ ꯃꯁꯥꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯌꯨꯁꯟ ꯇꯥꯖꯕ ꯑꯗꯒꯤ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯁꯦꯜꯐ ꯁ꯭ꯇꯤꯝ ꯍꯥꯏꯗꯤ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯁꯦꯜꯐ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯀꯔꯤꯌꯔꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯒꯤ ꯍꯥꯏꯗꯤ ꯂꯧꯗꯅ ꯀꯅꯥꯝꯇꯒꯤ ꯇꯥꯗꯅ ꯍꯥꯏꯇꯥꯔꯦ ꯇꯥꯗꯅ ꯍꯥꯏꯕꯗꯤ ꯃꯤꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯗꯦ ꯍꯥꯏꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯃꯁꯥꯒꯤ ꯑꯣꯏꯕ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯃꯁꯥ ꯃꯇꯣꯝꯗ ꯍꯣꯠꯅꯖꯕ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯑꯦꯅꯔꯖꯤ ꯑꯃꯗ ꯍꯥꯏꯗꯤ ꯁꯤꯐ ꯇꯧꯈꯔꯦꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯍꯧꯖꯤꯛꯀꯤ ꯊꯣꯏꯅ ꯑꯦꯅꯔꯖꯤꯁꯤ ꯎꯗꯦ
ꯑꯗꯨꯕꯨ ꯑꯅꯛꯄꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯦꯡꯁꯤꯀꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯏꯅ ꯒꯦꯞ ꯂꯩꯅꯗ꯭ꯔꯤꯕꯀꯣ ꯌꯥꯝꯅ ꯀꯨꯏꯅ ꯒꯦꯞ ꯂꯩꯅꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯕꯗꯤ ꯌꯥꯝꯃꯕꯤꯗ ꯍꯥꯏꯗꯤ ꯋꯤꯛ ꯈꯔ ꯑꯁꯤꯗ ꯍꯥꯏꯗꯤ ꯁꯥꯎꯅꯕ ꯀꯩꯀꯥ ꯇꯧꯕꯗꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯈꯤꯇꯪ ꯂꯥꯞꯅꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯍꯥꯏꯗꯤ ꯉꯥꯏꯕꯤꯕ ꯌꯥꯒꯤꯅꯤꯀꯣ ꯉꯥꯏꯕꯤꯕ ꯌꯥꯒꯤꯅꯤ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯍꯥꯏꯕꯗꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯝꯃꯨꯅꯤꯀꯦꯁꯟ ꯐꯖꯅ ꯂꯩꯅꯗꯕ ꯅꯠꯇ꯭ꯔꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯒꯤꯗꯨ ꯍꯥꯏꯕꯗꯤ ꯗꯦꯠ ꯑꯣꯏꯍꯟꯈ꯭ꯔꯀꯥꯟꯗ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯅ꯭ꯌꯨ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯍꯧꯕ ꯌꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯎꯔꯤꯀꯣ ꯑꯗꯨꯒ ꯋꯤꯛ ꯌꯥꯝꯗ꯭ꯔꯤꯕꯗ ꯍꯥꯏꯕꯗꯤ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯍꯥꯏꯗꯤ ꯃꯇꯝ ꯈꯔ ꯋꯦꯠ ꯇꯧꯔꯒ ꯂꯩꯕꯗ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯍꯜꯂꯛꯈꯤꯅꯤꯀꯣ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯈꯪꯅꯔꯤꯕ ꯄꯥꯔꯠꯅꯔ ꯍꯥꯏꯗꯤ ꯑꯗꯣꯝꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯃ ꯊꯤꯖꯔꯤꯑꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯁꯥꯗꯪ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯁꯥꯗꯪ ꯍꯥꯏꯗꯤ ꯂꯥꯞꯊꯣꯛꯑꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯁꯥꯎꯅꯔꯤꯕ ꯌꯪ ꯌꯪ ꯂꯥꯎꯕꯅꯤꯅ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯗꯛ ꯍꯦꯛꯇ ꯁꯥꯖꯟꯅꯤꯡꯗꯦꯕ ꯍꯥꯏꯗꯤ ꯀꯔꯤ ꯑꯆꯨꯝ ꯑꯔꯥꯟꯅꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯅꯩꯅꯕ ꯇꯧꯕ ꯑꯃꯒꯤ ꯍꯥꯏꯗꯤ ꯑꯦꯅꯔꯖꯤꯗ ꯂꯩꯔꯤꯕꯀꯣ ꯑꯅꯛꯄꯗ ꯍꯥꯏꯗꯤ ꯂꯥꯞꯊꯣꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯑꯦꯟꯁꯔꯗꯣ ꯐꯪꯉꯛ ꯇꯥꯔꯒꯗꯤ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯗꯒꯤ ꯊꯣꯔꯀꯥꯟꯗ ꯑꯗꯣꯝꯗ ꯑꯃꯨꯛ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯂꯥꯏꯐꯇ ꯈꯤꯇꯪ ꯍꯧꯖꯤꯛ ꯃꯥꯒꯤ ꯂꯥꯏꯐꯁꯤꯗ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯐꯦꯃꯤꯂꯤ ꯃꯦꯇꯔꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯍꯦꯜꯊꯀꯤ ꯏꯁꯨꯅꯤ ꯈꯪꯗꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯃꯥ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯈꯜꯁꯤꯗꯁꯨ ꯈꯤꯇꯪ ꯊꯥꯖꯟꯕꯗ ꯅꯤꯡꯇ꯭ꯔꯤꯕꯩ ꯇꯟꯖꯥꯗꯣ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯕ ꯋꯤꯛ ꯈꯔ ꯈꯛꯇꯪ ꯍꯥꯏꯕꯗꯤ ꯋꯤꯛ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯐꯖꯅ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯕꯗ ꯑꯗꯣꯝꯒꯤ ꯃꯤꯁꯛ ꯑꯗꯣ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯑꯗꯣ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤꯀꯣ ꯁꯤꯁꯦ ꯑꯗꯣꯝꯒꯤ ꯀꯥꯔꯗ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯒꯤ ꯀꯥꯔꯗ ꯔꯤꯗꯤꯡ ꯑꯁꯤꯅ ꯑꯗꯣꯝꯗ ꯖꯦꯟꯇꯜ ꯒꯥꯏꯗ ꯃꯆꯥ ꯑꯃꯃꯝ ꯄꯤ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯕ꯭ꯂꯣꯀꯦꯖ ꯂꯩꯔꯕ ꯍꯦꯜꯊꯀꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯏꯁꯨ ꯂꯩꯌꯦꯅ ꯈꯪꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯀꯣꯛꯅꯕ ꯔꯦꯃꯦꯗꯤꯁ ꯃꯌꯥꯝ ꯈꯪꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯀꯨꯞꯄ ꯄꯥꯔꯁꯣꯅꯦꯜ ꯔꯤꯗꯤꯡꯒꯤꯗꯃꯛꯇ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯣꯐꯂꯥꯏꯟ ꯑꯣꯟꯂꯥꯏꯟ ꯑꯅꯤꯃꯛ ꯌꯥꯏ ꯑꯗꯨꯒ ꯔꯦꯃꯦꯗꯤꯁ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯒ ꯃꯈꯜ ꯈꯨꯗꯤꯡꯃꯛꯄꯒꯤ ꯈ꯭ꯔꯤꯁꯇꯦꯜꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯐꯪꯕꯤꯒꯅꯤ ꯑꯗꯣꯝꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗꯃꯛꯇ ꯑꯗꯣꯝꯅ ꯔꯣꯗꯣꯅꯥꯏꯠ ꯁꯤꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯁꯦꯜꯐ ꯂꯚꯀꯤꯗꯃꯛꯇ ꯔꯣꯁ ꯀ꯭ꯋꯥꯔꯠ ꯁꯤꯕꯤꯕ ꯌꯥꯏ ꯈ꯭ꯔꯤꯁꯇꯦꯜ ꯑꯗꯣꯝꯅ ꯕ꯭ꯔꯦꯁꯂꯦꯠ ꯑꯣꯏꯅ ꯁꯤꯅꯤꯡꯇ꯭ꯔꯒꯁꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯇ꯭ꯔꯤ ꯊꯝꯕꯤꯕ ꯌꯥꯏ ꯇꯝꯕꯜ ꯄꯥꯏꯕꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ 360 ꯗꯤꯒ꯭ꯔꯤꯗꯒꯤ ꯑꯗꯣꯝꯒꯤ ꯁꯦꯜꯐ ꯂꯚ ꯐꯦꯃꯤꯂꯤ ꯂꯚ ꯔꯤꯂꯦꯁꯟꯁꯤꯞ ꯄꯨꯝꯅꯃꯛꯇ ꯐꯅꯕ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯜ ꯃꯇꯨꯝꯁꯤ ꯑꯣꯏꯅ ꯄꯥꯏꯕꯤꯔꯁꯨ ꯌꯥꯏ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯈ꯭ꯔꯤꯁꯇꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯐꯪꯕꯤꯒꯅꯤ ꯃꯐꯝꯅ ꯑꯩꯅ ꯑꯗꯨꯝꯗꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯪꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯗꯤ ꯀꯛꯆꯤꯡ ꯃꯈꯥ ꯂꯩꯀꯥꯏ ꯅꯥꯎꯗꯝ ꯄꯔꯦꯡ ꯁꯤꯗ ꯂꯥꯛꯄꯤꯔꯒ ꯑꯩꯒꯤ ꯁꯣꯞꯁꯤꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯑꯗꯨꯝ ꯍꯥꯡꯖꯩ ꯑꯗꯣꯝꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝ ꯑꯃꯗ ꯂꯥꯛꯑꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯈ꯭ꯔꯤꯁꯇꯦꯜ ꯑꯗꯣꯝꯒ ꯆꯥꯅꯕ ꯑꯗꯣꯝꯒꯤ ꯕ꯭ꯂꯣꯀꯦꯖꯇꯣ ꯍꯥꯡꯗꯣꯛꯅꯕ ꯈ꯭ꯔꯤꯁꯇꯦꯜꯁꯤꯡ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯆꯀ꯭ꯔ ꯕ꯭ꯂꯣꯛ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯣꯝꯒꯤ ꯆꯀ꯭ꯔ ꯕ꯭ꯂꯣꯛ ꯂꯩꯔꯤꯕꯗꯨ ꯕ꯭ꯂꯣꯀꯦꯖ ꯍꯥꯡꯗꯣꯛꯅꯕ ꯑꯗꯣꯝꯒ ꯆꯥꯅꯕ ꯈ꯭ꯔꯤꯁꯇꯦꯜ ꯁꯤꯕꯤꯕ ꯌꯥꯏ ꯑꯗꯣꯝꯅ ꯃꯃꯜꯁꯨ ꯄꯤꯕ ꯉꯝꯕ ꯏꯔꯥꯏ ꯂꯥꯏꯕ ꯈ꯭ꯔꯤꯁꯇꯦꯜ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯔꯦꯃꯦꯗꯤꯁ ꯃꯆꯥ ꯑꯃꯈꯛ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯤꯕ ꯕ꯭ꯂꯣꯀꯦꯖꯁꯤꯡ ꯑꯗꯣ ꯍꯥꯡꯗꯣꯛꯄꯤꯔꯒ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯌꯥꯝꯅ ꯇꯌꯥꯡ ꯇꯌꯥꯡꯕ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯥꯏꯅꯔꯁꯤ ꯁ꯭ꯇꯦ ꯄꯣꯖꯤꯇꯤꯚ ꯀꯤꯞ ꯁꯥꯏꯅꯤꯡ